ngarang hairok part 2 dagi Meitei naha ama kuki singna taba khul phauraga chatnaba honarambadagi Naga phurki mioi singna pharaba matong Semai police station da tek takaidna sinaragle haidi Naga phurki sinau singna pharaga Semai police ta sinakraba Meitei naha adu Thopal district ki hairok part 2 dagi Loitongbam Raja sahi kun gamanga apokpa Loitongbam Jorjit kawi haidi police tagi phangwa paw magi matungina ngarang numidang pung 10 makharom taba duaida Loitongbam Raja haiba mioi ase motorcycle ma thauraga kangla tumbirom dagi makhan Naga village tamna sangsilaglaga leimakhong taba lambirom da chananaba lakpada makhan village ki khunja singna Meitei oiromgadra singnarakpadagi mahakpu khamduna wahangpo ong satharaba matung mahak Meitei ne haiba khanglakpadagi mahakpu phajinduna thamlaga Semai police ta paw piki paw hek phangbaga Semai police ki osina lusingba team amana wapham aduda laktuna mahakpu Semai police station da puraktuna thamkhre soibadagi achauba khudong thiba tholomgadabadagi makhan village ki khunjasingna matam chana Semai police ta paw pirakpadagi mioi adugi thawai kanbirambagi damak Semai police ki maikaidagi makhan khulgi khunjasingbu thagarpa phongdoragli Sursanpur ki Koiteda car accident amada Dempau XK ne kadarama ngasi leikidre haide aranba maral sijinduna crore ani makhai lokthoknaba honaramba NIA ki deputy SP yauna mioi ahum CBI na phagatkhre aina yadaba mawda license yautna khusukunai paisinduna thamle haina maral sijinduna lupa crore ani makhai lokthoknaba honaramba National Investigation Agency NIA deputy superintendent yauna punna mioi ahum CBI na ngarang phagatkhre haide CBI na pharaba NIA deputy SP adugi maming Ajay Pratap Singh kawi mahak Patna da leiba NIA branch da posting tabani haide atopa mioi ani adugi maming na Himanshu amadi Ritik Kumar Singh kawi thaudo asiga mari lenana Rocky Yadav kawa mioi amana CBI da complaint torokpagi CBI na thaudo asiga mari lenana case ama lokhotna thiba humbagi thabak sathaba da senja thumjaga mari lenana lupa lakh kun phagatpa ngamkhibaga loinana sasinaba se changkaya amasu phagatpa ngamkhi haide Mathangda Arambai Tengolgi Robin Mangangna Yam Maru wapham khara thamlagli matade Hauzik New Kaithelma be Infal West Ziri Line da Sathariba SSC recruitment sigi matangda aingonda phone call amade message mayam ama lagi aina mamangda so hijackre high level Assam Rifles ke officials singda request tawbadage Khumbong Bazar da mayam ge safety ki damak bus tharaklabani aduna recruitment yawbi gadaba nupa nupi candidate khudimagna sinna ban leitana bus tu tonglaga chatpiyo halakpasu adumaina halakpiyo any problem leibada manak apa police station AT unit natraga ai isada haibirao ningjing mangjing thabak tawbigano pungnamak mai pakpa yaifab oiro haina Robin Manganan thamlagle